ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯗ ꯗꯤꯋꯥꯔꯃꯤꯡ ꯇꯦꯕ꯭ꯂꯦꯠ ꯄꯤꯖꯅꯕꯒꯤ ꯄꯥꯟꯗꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯁ꯭ꯔꯤ ꯂꯃꯤꯂꯜ ꯁꯤꯝꯇꯦ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ CEO ꯖꯦꯝꯁ ꯗꯧꯖꯄꯥꯎꯅ ꯅꯦꯁꯅꯦꯜ ꯗꯤꯋꯥꯔꯃꯤꯡ ꯗꯦꯒꯤ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯀꯥꯡꯄꯣꯛꯄꯤꯅ ꯁꯤꯟꯅꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯅꯦꯁꯅꯦꯜ ꯗꯤꯋꯥꯔꯃꯤꯡ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯍꯦꯜꯊ ꯋꯥꯔꯀꯔꯁ, ꯑꯥꯁꯥ ꯐꯦꯁꯤꯂꯤꯇꯦꯇꯔꯁ, ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯁꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ADM ꯁ꯭ꯔꯤ ꯂꯃꯤꯂꯜ ꯁꯤꯝꯇꯦꯅ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯗ ꯗꯤꯋꯥꯔꯃꯤꯡ ꯇꯦꯕ꯭ꯂꯦꯠ ꯄꯤꯖꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯗꯤꯋꯥꯔꯃꯤꯡ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈꯤ꯫ ꯗꯤꯋꯥꯔꯃꯤꯡ ꯇꯦꯕ꯭ꯂꯦꯠ ꯄꯤꯖꯕ ꯑꯁꯤꯅ ꯁꯣꯏꯜ ꯇ꯭ꯔꯥꯟꯁꯃꯤꯇꯦꯗ ꯏꯟꯇꯦꯁꯇꯥꯏꯅꯦꯜ ꯋꯥꯔꯝꯁ ꯇꯤꯟ ꯂꯩꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤꯕ ꯀꯥꯟꯅꯕ ꯇꯦꯕ꯭ꯂꯦꯠ ꯑꯃꯅꯤ꯫ 112 ꯕꯦꯇꯥꯂꯤꯌꯟ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ CRPFꯀꯤ 36 ꯁꯨꯕ ꯔꯦꯖꯤꯡ ꯗꯦꯒꯤ ꯊꯧꯔꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯀꯥꯡꯄꯣꯛꯄꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ, ꯊꯥꯗꯧ, ꯀꯨꯀꯤꯒꯤ ꯁꯨꯇꯥꯂꯥꯝ, ꯕꯤꯍꯨ, ꯚꯥꯡꯒ꯭ꯔꯥ, ꯓꯥꯔꯈꯟꯗꯤ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯦꯟꯗꯤꯁꯟꯁ ꯀꯌꯥꯁꯨ ꯌꯨꯅꯤꯠꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯎꯠꯈꯤ꯫ ꯌꯨꯅꯤꯇꯤ ꯑꯦꯟꯗ ꯄꯤꯁꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯔꯇꯤꯔꯁꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅ ꯊꯧꯔꯝꯒꯤ ꯃꯄꯨꯡ ꯑꯣꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ DIG ꯑꯣꯄꯔꯦꯁꯟꯁ ꯀꯥꯡꯄꯣꯛꯄꯤ ꯔꯦꯟꯖꯀꯤ ꯔꯥꯖꯦꯁ ꯀꯨꯃꯥꯔꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯩꯊꯦꯜꯃꯟꯕꯤ ꯃꯤꯂꯤꯇꯔꯤ ꯀꯣꯂꯣꯅꯤꯗ ꯂꯩꯔꯤꯕ ICARD ꯁꯛꯇꯤ ꯁꯦꯗꯥꯟ ꯃꯐꯝꯗ ꯊꯥ 3 ꯆꯠꯊꯒꯗꯕ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯛꯇꯤ ꯁꯦꯗꯥꯟ ꯃꯈꯥꯗ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏꯅ ꯀꯩꯊꯦꯜꯃꯟꯕꯤ ꯈꯨꯟꯒꯤ ꯚꯤꯂꯦꯖ ꯆꯦꯌꯔꯃꯦꯟ SM ꯊꯨꯟꯈꯨꯃꯥꯡꯅ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯈꯤ꯫ ꯃꯈꯥ ꯇꯥꯅ ꯖꯟ ꯙꯟ ꯕꯦꯅꯤꯐꯤꯠꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯤꯄꯜ ꯃꯤꯑꯣꯏ 10 ꯃꯨꯛꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗ ꯇꯦꯂꯔꯤꯡ ꯇ꯭ꯔꯦꯅꯤꯡ ꯑꯃꯁꯨꯡ ꯁꯁꯇꯦꯅꯦꯕꯜ ꯂꯥꯏꯚꯂꯤꯍꯨꯗ ꯐꯪꯅꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯅꯤ꯫ ꯊꯥꯗꯧ ꯏꯟꯄꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯍꯤ 2026ꯒꯤ ꯍꯨꯟ ꯊꯥꯗꯧ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯧꯔꯝ ꯇꯥꯡ 8 ꯅꯨꯃꯤꯠꯗ ꯕꯦꯠꯁꯥꯏꯗꯥ ꯚꯤꯂꯦꯖꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯧ ꯇ꯭ꯔꯥꯏꯕꯀꯤ ꯁꯤꯗ ꯁꯣꯋꯤꯡ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯅ ꯈꯪꯅꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯑꯣꯅꯔꯦꯕꯜ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯣꯁꯤ ꯗꯤꯈꯣꯅ ꯊꯧꯔꯝ ꯃꯄꯨ ꯄꯨ ꯍꯥꯎꯈꯨꯂꯦꯠ ꯀꯤꯞꯒꯦꯟ MLA ꯁꯥꯏꯇꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯃꯁꯨꯡ ꯄꯤ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯑꯣꯅꯔꯦꯕꯜ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯦꯜ ꯑꯐꯦꯌꯔꯁ ꯑꯦꯟ RDꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯥꯏ ꯀꯜꯆꯔ ꯃꯥꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯆꯠꯊꯔꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯀꯌꯥꯁꯨ ꯎꯠꯈꯤ꯫ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯥꯏꯇꯤꯁꯗꯒꯤ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯆ ꯂꯣꯏꯔꯕ ꯃꯇꯨꯡ ꯔꯤꯚꯔꯦꯟ ꯍꯨꯞꯊꯪ ꯁꯤꯅꯤꯌꯔ ꯄꯥꯁꯇꯔ ꯃꯕꯨꯡ ꯕꯞꯇꯤꯁꯠ ꯆꯔꯆꯅ ꯄ꯭ꯔꯦꯌꯔꯒꯤ ꯊ꯭ꯔꯨꯗ ꯆꯍꯤ ꯑꯁꯤꯒꯤ ꯍꯨꯟ ꯊꯥꯗꯧ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯧꯔꯝ ꯀ꯭ꯂꯣꯖ ꯇꯧꯈꯤ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 2 ꯅꯨꯃꯤꯠꯇ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯀꯤꯜ ꯀꯝꯃꯤꯇꯤ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯑꯦꯝꯄꯣꯔꯤꯌꯝ ꯇ꯭ꯔꯦꯅꯤꯡ ꯑꯦꯟড ꯀꯟꯁꯜꯇꯦꯟꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯈꯨꯠꯁꯝꯅꯗꯨꯅ ꯀꯦꯔꯤꯌꯔ ꯒꯥꯏꯗꯦꯟꯁ ꯁꯦꯃꯤꯅꯥꯔ ꯑꯦꯟড ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯂꯤꯡꯛ ꯀꯦꯔꯤꯌꯔ ꯒꯥꯏꯗꯦꯟꯁꯒꯤ ꯊꯧꯔꯝ ꯀꯥꯡꯒꯨꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯣꯂꯦꯖꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 5 ꯆꯠꯊꯔꯤꯕ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞ ꯗꯦꯚꯦꯂꯞꯃꯦꯟꯠ ꯋꯥꯔꯛꯁꯣꯞ ꯑꯣꯟ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯤꯡ ꯑꯦꯟড ꯕꯤꯖꯤꯅꯦꯁ ꯏꯟꯀ꯭ꯌꯨꯕꯦꯁꯟ ꯐꯣꯔ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ TRI, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯐꯦꯌꯔꯁ ꯑꯦꯟড ꯍꯤꯜꯁ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯔꯤꯁꯔꯆ ꯗꯦꯚꯦꯂꯞꯃꯦꯟꯠ ꯁꯦꯜ ꯑꯣꯁꯤꯁ ꯀꯣꯂꯦꯖ ꯀꯥꯡꯄꯣꯛꯄꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯀꯥꯡꯒꯨꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯣꯂꯦꯖꯗ ꯆꯠꯊꯔꯤꯕ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯔꯛꯁꯣꯞ ꯅꯨꯃꯤꯠ ꯑꯁꯤꯗ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯥꯏꯇꯤ ꯔꯪꯅꯃꯩ ꯔꯪ ꯄꯤꯇꯔ IAS ꯗꯤꯔꯦꯛꯇꯔ, ꯇ꯭ꯔꯥꯏꯕꯦꯜ ꯑꯐꯦꯌꯔꯁ ꯑꯦꯟড ꯍꯤꯜꯁꯅ ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯁꯨꯡ ꯑꯣꯁꯤꯁ ꯀꯣꯂꯦꯖꯒꯤ ꯀꯣꯂꯥꯕꯣꯔꯦꯁꯟꯁꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯈꯤ꯫
ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 6 ꯅꯨꯃꯤꯠꯇ ꯀꯥꯡꯄꯣꯛꯄꯤ ꯃꯟꯗꯜꯒꯤ ꯑꯣꯏꯅ 47 ꯁꯨꯕ ꯕꯤ.ꯖꯦ.ꯄꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯍꯥꯛꯀꯤ ꯔꯦꯁꯤꯗꯦꯟꯁ ꯀꯥꯡꯄꯣꯛꯄꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯟꯗ꯭ꯔꯒꯤ ꯄꯥꯔꯇꯤ ꯂꯤꯗꯔꯁ ꯑꯃꯁꯨꯡ ꯀꯥꯔꯌꯀꯔꯇꯥꯁ ꯌꯥꯎꯅ ꯐ꯭ꯂꯦꯛ ꯍꯣꯏꯁꯇꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫